Meetei macha halamba asigi mihatpa mayang macha se mayamna hek phangnabibaga ubibaga police ta senebiu natraga aigi pi leiriba number aduda mayamna phone to birau haiba mihatpa se asamgi hojai udaipur haiba khongang duda Meitei macha chahi nipan mapan ta phariba meitei macha ama yumthangnana leiriba haiba biplop koriba mihatpa sina Pukhraga angang se jungle da khauri lenthatlaga mana lenthatlaga sana puraga chatkhraga angang se siri haina jungle da langji amba adungma mihat paduni asigi mihat pase hoji hoji lot khare police nasu yamna kanna thiri aduga aikhoi gi leiriba khongangi mayamna su yamna kanna thiri ko aduna hairiba mihat pase mayamna phangna biba uiba taragadi leining ma famda leijagra sanu aduba ma kyani lot toribano asi phangna ba ubiba khudakta police ta sinabi unatraga aigi number da mayam phone to biro haina mayang ye famda pari mom chalenge magi degi ikok nonjari amadi hoji hoji yam nongai ta paw kayam su leiri haiba paw mayam se tamine si koi chinaw mayam aduga yamna nongai ta paw maga pikli bi nupi masa sahi nipan ta phajari bi nupi masa sibu asigi mihat pasina hat laga langchi me hairi chinaw mayam kuki nupi lori hairi ko asigi mihat pase Kuki nupi lore haibagi matik kuki marakta leire haibagi matik sagi saja chatpa asigi mihat pase haujikti police na su phare ko ado aina haijaning badi chinaw mayam se khanbiwa ba pikli bi nupi masa sahi ni panda phari bi lanjena duna relief camp da leiri bi asibu asuk menungsy yaudana hatliba asi mihat pasibu mahak sibu hingna thamba yari braba ase tungda amuk asumaina tawro yana kanana guarantee lawdori banaba amuk mi hatpa ngamagadi tungda amuk mi hatpa asiba mi hatpa se tungda amuk mi hatla roya bise kanana asi guarantee lawdori banaba aduna makoi singsidi menungsy amata yaudana makoi singsidi hatok pi khibana phayaba migi marakta tinba yadaba asungba mi hatpa se sagi saja chaliba mi hatpa se ain gi mateng lawjaraga phasi hoigi cheirak pigadabani abase asi opam se haijaningi aba aduga asom su asum khanbiyoba isa asiagi imungda thokpa taragadi kari oigani imit imangda aigi ichado sina phangba taragadi thamoide kari phawgani aba aduna sahi piklibi sahi ni panta phajare bi nupi masa relief kenda lanjena do leiri nupi masa sibu asumaina hatli bani aba aduna sarkar da akoina haijagadabadi sarkar da akoina haijagada asungba mihat pasingse asungba mihat pasingsidi amata makhoi gi matangda ain haiba ain se makoi gi matangda investigation chatha bidana phasi se direct order pibi radi tungda asungba crime se thoidra wafam se simaka haijaningi chinaw mayam aduga amuka mayang efam da wafam kharaga thamjage hojik asumaina angang se yamna mangi angang phai bagi hojik yamna kanna thokna rei ko dorba se mafam da iho se mafam da angang mangba angang hatpa se yamna taunariaba Assam ki hozai dasu thangja numita asmaina mayang masa amana pikliba sahi nipana panda phajariba maitai masa amabu yumthangnaba mayang masana puraga khauri lelaga mana kathatlaga jungle da siriana langchi ame adubu laibok phabadagi nipa masa dadi hingammeba aduga manipur da se hoji tawri basini relief camp da leiribi sahi nipan da phajaribi nupi masa sisu puraga hatoaga langchi ameba aduna singjang maigi thong makhadagi phangnei haibagi pausu mayam phangi ko aduna isa isu section view adu hojiki matam se kanada thaja doribano asiguma mihat pakhara sina miyoi bagi thaja base manghanleba aduna mihat pagi cheirakti makoi su hatpa asika haijaningi ko aini matungina makoi su phasigi order pibi raga makoi su phasi toraga hatkadabani afom se sima kha haijaningi chinaw mayam mayam su sum mai magi kari wakhal leibage asi haibiu aigi oina asi gopam je thamjabani ko kari mara leiramge ba angang piklibi nupi masa adu adumaina hatopiri bado asi opam sima haijage hojik vote ki matamnina vote aina myam langnari ko vote jam yamna mathau taba posak amani yamna mathau taba vote se afaba candidate kana thoklei ge asi yenga vote se asida hapiwa bako maite khoi gi tamakta khoi society gi tamakta khoi khunai gi tamakta khoi iramnam gi khanba aduk ma mioi da vote se hapiwa khoi vote se yamna mamaldi lei ko adubu vote loram daida vote hapam daida aikhoi bu yamna mamal thak wangna ngahaki thambado aduna aikhoi gi important nati ko tungda mioi se kari kani hariba mioi sena karma mawongi mioi no
mamang da mioi sina karamba wangang sa ngangi mioi si karamba mato muangi mioi no asi khanbiraga aikhoi gi mamal yam laba vote se aikhoi na mamal khangna happy ofam se si je haije ge congress ki party da happy so haije roi bjp ki party da happy so haije roi ko any xyz aikhoi gi independence candidate ta happy so haije roi ko adubu aikhoi gi vote se aikhoi na mamal khangna hap se ofam se simaga haije ge nongni ta ngai re vote se ko aduga ichino mem hojik aina haije ga daba wafa amataga vote aina tawduna leiri vote su mathau tai adubu vote ki matamda minister mla mayam sena loriba thaudang mayam se ase vote loigarga su asmaina thaudang lobiraga khungang kya da chatpiraga kanagi kari awara pa leibagi haibse asi khajitanga yengbiragadi yamna phagani abako vote ki matamdadi asi khungang sigi asi watli base asi pige khoi gi nupi singi asi watli base pige khoi club ki si watli base pige vote matamdadi yamna haiba laieba ado vote loigaragadi karamba khungangi kari watlige asigi khungang sigana awada pa kari leirige na yum da chatlaga vote khomba lakpado adumaina vote loiraga su yum da chatlaga khajitang hambiba laagadi yamna phagadra afamse si haijeningi vote matamdadi minister mla tumam samam khangdana khungang kaya da mayam sigi parja mayam sida la aga khurama ga vote ni aba ado khurambagi mahuta vote loigarga su parja mayam singsiga yumda laga awa nungai da saruk yami naraga kari walige na hangbiragadi vote matamda chala khuramido khuramdra su asum automatic asai parja singi awa ana matam khudimakta lakpiri ba singdo aduga sum vote hap tori baniaba ado hojik mla minister mi amna thabak kalli bado adumaina vote loiriga so khungang da chapiraga khajitang khungang singdogi awa apa da su yengchen biragadi yamna phagadra apamse si haijaningi aduna aikhoi gi vote se mamal yamna lei haina minister mla singna su khangi me amna su khangi ko adu oiragadi akhoi kari tawgani akhoi gi vote se akhoi na kanada hap tori bano akhoi na vote se hapo matungda akhoi gi vote sigi mamal se kanana thambirakani asi khallaga akhoi gi vote se hapiwa wafam se si simakatanga haijage Meetei nupi amana atopa jati da zum pangiba matamda Meetei akhoi gi di Meetei nupi ama masing watla bani ko adu ai ma wat par kari suna tiana khanbiganu makhoi gi di masing hengali bani adu maina ai ama aina khanna Meetei nupi amana Meetei nupa natana atopa jati amana chatkhe matamda Meetei akhoi gi masing se handarei bani Meetei gi masing se hojiksu lei bani ko akhoi masing se yamna li bani akhoi yam pikliba furup ni aduna akhoi furup se akhoi kramaina chawhangani asi khangadabani aduna Meetei nupa na su akhoi gi leiba ichan isa singda kari message tawgani hauri bani pa macha nupi macha singda kari takpi tambigani yamna sona Meetei nupi amakhak soigi babu Meetei nupi amakhak tani aina khanbigana ba Meetei nupi amana atopa jati amda chatkhe matamda Meetei akhoi gi kyam mangjai asi khalsia bako Meetei jati se Meetei furup se Meetei nupi amakhak watlakwa matam akhoi gi chama se ama waladi chama phadabani asi kauri se bako aduna akhoi gi jati kanbada aikoina tana kana su thokloi asi kauri si ko ayama watki bada kaisuna tamare na khanba se asi khanbiganu mayang nupa amana Meetei masa pikliba sahi nipan da phariba Meetei masa amagi makhauri lelaga kathatlamaga mana anido kathatlaga sana puraga chen khare aduga jungle da angang do siri aina langchi amaga chatkibani aba hairi base hojai gi udaipur hairi ba khongangdu gi angang ni mihat pasisu hojai gi udaipur da gi khungang ama khakta gi punna laimina bani aduga thodok thogi basena hojai gi salbagan hairi ba mafam du da thodok ase thoki bani angang se khungangdu gi puraga chat kharaga jungle du da angang sigi makhauri lelaga mana kathallaga sana do puraga chatkibani aduga mangaktagi liksu puraga chatkibani chinaw mem tanja sida haijagadabadi mayang haiba mayang se yari makhaidi aikoina thajabase aikoidi yam hena thajayaba akoina sariba chalokto adu makhoide ekta pija thoiyaba Meitei gi yumda sawriba adugumba biplop mihat pase biplop kauri ko asigi mihat pase yengbiu mayamna phangnaba mafamda mayamna uba mafamda hariba biplop se kariguma thengnaba phangba taraga di police ta sinebiu natraga ai youtube ta aina mamang su pija khina leirabani adugi number duga contact to biro aduga amkasu haijage tanjasi da ko video se yari makai share to view karisu khangjatraba pikliba Meitei masa sahi nipan ta phajareiba aduguma angang nupa masa sigi ai saktam su ucharake asigi angang se ICU da admit oina leyaba angang se soe phangnaruba matamda angang se kadai gino kanano khangdi abako adudagi aingonda phone ama lai
aikhoi gaunagorde ozamana phone ama tobirei haibadi hojai charali haine leiko charali haibadi lamlong mari pangbado akhoi sedi charali haine ko lamlong mari panbada angang ama thangna sokpadegi hospital la pokhat khare hai ado hairi base thangja numit ki thodokni thangja numita aikhoi manipuri sahitya parishad bhavan da program ama tawri program du su kaiba yada banina adugar su minister kaya ama laktana program se tawri bani adugai aikhoi mari hospital da civil hospital da chatle civil hospital da akhoi mari se chatlaga angang se yengwa matam da angang se aduki matik thina phibam so ami aduga makhauri se lelaga angang se siriana langchemaga nupa se chatkhi bani abako tanja se da haijaga da badi mihat pase biplop hariba biplop se unaba matamda karigumba mayamna phangnai ba tamdi karbialong da lot lira aduga akhoi assam gi thangnaba lam mayam ama leiko asigi mafam da lot lira delhi bombay kolkata any mafam loading ba da lot cha sanaba asi phangnaba unaba mafam da police ta sinabi unatraga aigi number asida contact to bi haina mayang yafam da haijage aduga tanja se wafam khaji tanga thamjage haibadi maitei ekhoina atopa zati da yum pan base asimaga yaragadi akhoi tok se wafam se asimaga haijage aduga ichinaw mayam maitai nupi na atopa nupa da yum pan bigano maitai nupa na so atopa nupi lobi gano wafam se si haijage maitai ekhoi se yekna ba yami ko maitai ekhoi gi yekna ba yami maitai ne nupi singna atopa maitai nupi punamak na te ka maitai nupi kharana akhoi gi maitai na taba atopa nupa da mamang da yum pan khiba dudi akhoi na ngaksanan ba akhoi na ngaksen ba ngamhauda ba haiga dara wakhal thelo ba haiga dara ko haujik ti akhoi gi haurei ba isa isu singda akhoi na thamjaga da message ti maitai nupi na maitai nupa natana atopa zati gi nupa ga mari thambigano aduga maitai nupa na su atopa zati gi nupi singa mari thambigano adi akhoi khangna sanaba maru mapang oina tinabani aduna taba yuman lambi da akhoi na khong thage bi wakhan se asi khanbigano akhoi gi culture akhoi gi ina maitai akhoi na yokhatori bani asi wafam se kawroi da bani ai gi hauri be isa isu da so akhoi na si takpi ga da bani aduga hauriba generation singna so khanga da bani hojiki matam se karino aigi jati aigi furup aigi culture aigi ina ta se aikhoi na ngak tori bani aduna maitai nupi maitai nupa khudima gyan ta ga da bani haibo pham se si haijage maitai inat kan mina se pham se sima so haijage ko aduni chinaw mayam Manipurda piklibi nupi masa ama sahi nipan da pharambi nupi masa ama so hatok pire Assam gi hojai da su mayang masana maitai masa ama gi khauri le laga sahi ma nipan ma panom ta phajariba nupa masa maitai masa ama su khauri le laga jangal da langchega thadarame siriana langche mani adubo laiba phabadi si hodre asigumba mihat pa inche yengu asina Manipurda leiramba mihat paduni asi police na hoje phare asina Assam gi hojai gi Udaipur hariba khungang du da leiramba asi mihat pasini asi mihat pase phangnaba matamda mayamna ubaga police ta sinabi unatraga aigi number da contact to biu haina mayamda wafam simatang thamjage hojik yamna maroi wafamna aigi isa isu section biu thajaba haibase thamdabana hena pharani ko mayam punamakta leiriba mioi punamakse thajadebe waina te ko kanada thajadoribano kanada thajaroi doribano aduna aigi isa isu section view isa isu da so khona takpi tambiu khangnaba mi da thajaba thambigano khangnaba mi ga thokano khangnaba mi ga chatkano khangnaba mi ni hairaga ipa ima yaudana ipa ima khangalamdana aigi isa sing do chatkinu haibagi pautak sima tanga pibiu amadi mayamna su isa isu do section lamgani adu oiraga su haujiki tanga sida yamna menungsy yaudana pikliba angang nupi masa sahi ni panda phajara ibi nupi masa su tamthina hatopirame aduga Assam gi hojai da su yumthang na duna leiriba nan Manipuri amana Manipuri maitai masabu khauri da lenthak laga sahi nipana panda phajariba maitai masa dubu madi hatoga langchi ami aina khallaga langchi amani aba mana da yauriba sana da su ani do thatle mana do kathatlaga pu hibani aba ko asugumba asuk lusalaba tanja sida ayegi cha isu section view haibo famse si haijage aduga amuka so haijage mihat padi ekhoina hinganna thambase magi mi ama halamba mihat padu bokoina kamaina hingallaga thamdoribano police na phaba taraga su mihat padi hat pagi cherak pibi ofamse simha ka haijaningi pari mom channel sibu yengbiriba mayam pono pui kai khum nazari sinaw mayang efamda ngasi wafam khajitang thamjakhibani aduga vote su naksalae vote ka mari leinana hujik haijaga dabadi vote ta hujik minister MLA mayamna yamna achauba phajaba thodang kaya ama lobiri khungang chatuna
awat apa kaya ama yengbiri adumaina vote loiragasу khungang satlaga awat apa khara yengjanbi wafamse simaga haijage aduga maru oina angang hatliba amadi asumaina rapist asugumba adagidi aikhoi gi mayai ka ba position aba asugumba criminal crime kaya ama leiribase asise maru tumna muthatnaba aikhoi gi leiriba minister MLA singnasu amadi leiriba higher authority singnasu asugumba crime singse loisanbada miyeng changbi wai wafamse simaga haijaningi ado ichinaw mem amukaina haijagadabdi Meetei hairiba Meetei aikhoi gi furup se aside yengchenba mi se masing yamna yami aduna Meetei aikhoi se kari tawgani Meetei aikhoi kari tawbam thoi Meetei aikhoi punjansi Meetei aikhoi punjalaga Meetei aikhoi se kari noi base aikoina sak tak targadi aikhoi gi sak takpina ba kanam kanasu leiroi aduna Meetei aikhoi kari tawbam thoi ai base Meetei aikoina khandadana kanasu khandaningai leite punjanmi nasi lingjen manasi asi ofam se haijage do ichinaw mayam ngasi gidi aina thamjari wafam se isa isu section view Meetei aikhoi kannaba hotnasi Meetei nataba atopada yum panbiganu Meetei nupa singnasu Meetei nupi natana atopa nupi lobiganu aikhoi gi izati se aikoina kangasi asi ofam se matang haijage aikoi gi culture aikoi gi inat aikoina kanse ofam se si haijaningi aduga matang siga ngasi gidi video se matang siga loisanjarage video siga soiran yaukhiba kaya leiba amadi taba nuai taba wahai kaya yaukhiba taragasu ngakpi gani haina pari mom channel na yengbiriba mayam puno ke famda ikok nonjari kangli pakna yai fare ibudo pakhang mana yai fare